Loyalam E-PAO tabiriba khudimakpu Huitram Susmitana numidangi paw pizari ahanbida maruoiba headline. Amuko amasung UCM na sinuna masing yamlaba miyamna saruk yaduna athauba singi yatafam oiriba kekrupata The Great June Uprising Unity Day gi thoram pangthokre. Kuki ahum Churchanpur Hospital da layangba yaroi haiduna zomi shingna irang horaktuna Churchanpur Hospitalgi Saruk Khara mai thabaga lunena amanga tatokhankre. Naga area dagi Myanmar da petroleum products sing yauna makhal kudingmaki potlam sing pusinbada khutagdagi athingba thamle haina CPRN fondorakli paksandona pichari. Amuko amasung UCM na sinduna masing yamlaba miyamna saruk yaduna athauba singi yatafam oiriba kekropata The Great June Uprising Unity Day gi thoram pangthokre. Manipur gi apunba saktam kabi yaroi haiduna ing kumja lising ani amagi June 19 ngasigi numit asida haukiba Manipur miyamgi ihau aduda thawaina ponthapi khraba athauba athaubi 19 wu ningsingduna ngasi kekrupata leiba athauba singi kubamda miyamna hekal leikatamduna kunmanga suba The Great June Uprising Unity Day gi thoram apung phana pangthokre. Thoram adu ngasi ayu pung manga taba matamdagi yakai rol saktona haudoki madugi matung laison tinson gi thoramna makha chathaki paring naina tatharkiba thoram gi saruk ama oina United Committee Manipur UCM amadi All Manipur United Clubs Organization amuko gi firal tangkhai chingthaduna athauba singi maphamda thang ta gi thoram amadi general gi salute piduna ikai khumnabotki madugi matung tarakpada Observation Committee gi chairman su oriba UCM gi president YK Duren Observation Committee gi vice chairman oriba amuko gi president Sanjoy Saruk khaibamna luchinglaga athauba 19 gi mafamda hekaleka tamki Unity, Integrity and Peace haiba wakhalonda pangthokpa thoram aduda lamdam asigi tongan tongamba phurupgi luchingba singyauna CSO Maheroi Lup Nupi Lup ki luchingbi sing amadi tongan tongamba mafamdagi lakpa miyoi kayana athauba athaubi 19 gi khubamda hekaleka tamduna ikai khunaba utki lonina miyamgi oiba thoram amasu mafam aduda pangthokhi Lemon sang haukip drone strike chatharakle haina mayumdagi chen thorakpada security force na nongmaina kaptuna hatkebani haina fondorakli Security na kaptuna hatkraba Churchanpur district ki Henglep subdivision gi manung chenba Songkhong village tagi Lemon sang haukip michamni June 13 security force na chathakiba operation adugi manung chenna drone strike chatharakle haina mayumdagi chen thorakpada nongmaina kaptuna hatkebani haina coalition on Kuki Civil Society Organization Henglep na thadurok pacheola mana hari Cherola Sinamakatana Haribana security na kaptuna hatkraba Lamin sang haukibasi health kamari lainaba anabana maramoiraga mayumdagi mapan thoktana leiba misakni Lamin sang haukip security force na kaptuna halaba matungda puraga chakhibadagi numit adudagi mayumda halakhidre adubu khunja singna mahaki mayum mayadagi e teiraba firol sing amasong sandal thengnaki Maram aduna thodok asigi matangda independent inquiry ama chathaduna maral lebising adu logi matung ina cherak pigedabani security force na lamingsa hawkipul lal hoba onthokna bohona bani hairi thodok asigi matangda January ba central force ki maike digidi hausi phawa official statement ama tathoklak palaitri adubu Manipur police ki maike digidi lamingsa hawkibasi military haibaga lonena mawandagi AK47 rifle ama magazine ama nongmai maru explosive yauna atai potlam kaya fangle hari marag asida UKNA na thadorok pachola mana haribana security force ki maikedige laminsang haukip loop asidagi kadarni haina maral siribadu yumpham yaude mahak loop kamari amata lainade security force na laminsang haukipu farba matungda mahaki mafimaro loktholaga lalhobugi uniform season kibani loinana fake encounter da hat kibani hari State asida Meina chaklaba migi thawai kanbak ngambagi chang wangle haina Professor Nepram Sanjip na phongdorakli Meina chaklaba migi thawai kanbak ngambagi chang wangle Meina chakpa yaurabadi yumda layangbagi mahut hospital da athubda pukhatpiu haina Regional Institute of Medical Science RIMS ki MS Professor Nepram Sanjip na phongdokre wafam asinga si RIMS ki Surusta Hulda RIMS ki Department of Plastic Surgery amadi Manipur Plastic Surgery Society na sinuna Empathy and innovation in burn management from acute care to scar revision habits theme the East John Burns CME 2026 haudopugi tharamda Professor Sanjib na phongdokhibani
Mahakna makhatana hai hana maina pokpadagi sibigi chang yamna wanglambadu hojikti anoba laying pathap kaya leire. Maina poklabadi maibada laying ba makhoina sembe hidak sizinaba sing tawbiganu haiki. Thoram aduda Saruk yakiba Sami Vadacharina matam amada kerosene thangmai yumthongda sizinnaringida maina pokpagi chang yamna wanglami. Hojikti yumthong khuding electric phanglaba yumningthina sanarakpa anoba chaksang semnarakpa mahu lampoki chang hantarakle haiki. East John 1 CME 2026 Hokdapagi Thoram aduda National Academy of Burns India ki President Professor Sami Vataria Din Academic RIMS ki Professor Laisram Rajesh Department of Plastic Surgery ki Head Professor Akoijam Ibolhan Susarya ki Kuki ahum Churchanpur Hospital da laying ba yaroi haiduna jomi singna irang horaktuna Churchanpur Hospital gi Saruk Khara mai thabaga lunena amangata thogan krai Haukiba Ningthokaba Namita Kangpopi District ki Lalon Bai Fai amasung Konsakul anigi marakta Kuki amasung Naga Group singa nongmai kapnaba thodokta soklaba Kuki naha ahum naha RIMS Hospital da puraktona layang nuna lerkibadu ahing nongyai matung pung 12:10 rom tarakpa matamda akanba security ngak senbaga lunena RIMS Hospital dagi puthokhraba matung Churchanpur Hospital da makhatana layang chathikiba adu pafam adu da layang ba yaroi haina Churchanpur town da leriba zomi kanglupna akanba irang horakre hari Soklaba Kuki naha ahum asi Churchanpur Hospital da layang liba asi yaroi Kangpokpi da pukhro haina Churchanpur town da mapung oina khundariba zomi singna akanba irang horaktuna District Hospital gi pochai sing thugaiduna ngarang numidang amangata thokhan batanatana hospital asigi emergency ward ki Saruk Kharasu mai tharamle hari Thodok asiga mari lenana Churchanpur Doctors Association na Churchanpur District Hospital maktada ngarang numidang yekhai thingai ba thokiba thodok sing adubu akan mamongda condemn tawbaga lenana Doctor Singh asi healthcare professional oina leiba maramna anaba kudimak michang mikhai naidana amadi background sing yengdana ana layang bigi thodang loduna lali haina phangdokrai Gari chamaga yankhai Imphal tamna thokrai Security akanba cheksin thoranga loinena National Highway 37 Imphal Jiribam lamida ngasi ayuk Jiribamdagi gari chamaga yankhai Imphal tamna thokre hari Aikhoigi pawmi ki pawgi matung inna Imphal thokraba gari sing adu LPG puba gari tara petrol kunmathoi diesel tara mari tilhau gari tara online gi pochai puba gari tara transport ki pochai puba kuntaret yauna tonga polam sing puba gari sing yauri hari Zoujangtekta lomi singna labukta thabak shuringeda nandarakre amasoklei ngasi numidyung mamatong pung 12 khara helakpada none district ki manung chanba Zoujangtekta khulgi miyo singna low suduna leringeda sakhangdaba khulai paiba singna nongmai kapsilakpadagi miyo amasoktuna laikana kre hari soklaba miyo adugi mamingna nozang kawi Zoujangtek khuldagini Khulai paiba sing aduna nongmai kapsilakiba aduda mahaki khud amasung thabaki sharukta nongmaina panana soki adubu kaya yamna serious lebage habidudi khangmangamdri mafam asi kukila hobo singna hanadagi control toraga leiba area ni ngasi khul asigi miyo singna labukta lawshuduna leringeda kuki military chingna basingna etegadu chatharakibani todok aduda labukta thabak shuduna leriba miyo ayamba matwai hinna balanjena khi adubu Nongjangna khud amasung thabakta nongmaina panuna sokibani Zoujangtek hariba khulasi Imphal Kopum lambigi sarukta leiba None district ki area amani hariba jaga asimaktada Taramapan suba Assam Rifles ki kangbu amasung station tawduna leiribani manak nakna leiba Assam Rifles ki kangbu leina mataw karamna attack adu chatharam kibano haiba hauji phawgi oina chapchana khangmangamdri Naga area dagi Myanmar da petroleum products sing yaungna makhal khudingma ki potlam sing pusinba khudaktagi athingba thamle haina GPRN phangdorakli Indo-Myanmar area da leriba Nagaland gi area singdagi chana thaknaba potlam yaungna makhal khudingma ki potlam sing Myanmar da pusinbada khudaktagi athingba thamle haina GPRN gi Ministry of Information and Publicity na thadorokpa chirol mana hari Chirol asina makhatana haribana strict monitoring along the so-called Indo-Myanmar border haiba title makhada thokiba GPRN gi order amada haribana Nagaland gi area dagi makhal amatagi petroleum products sing amasung chana thaknaba yauna makhal khudimak ki potlam sing Myanmar da pusinbada khudaktagi athingba thamlei loinana makhataba order ama thoktriba phawba Indo-Myanmar border da Naga army singna pung kunmari chupna athingba thamliba pochai sing asi puthok pusin tawbra haibadu kupna monitor tawragani hairiba khongthang asi border area da monitoring tawbugi thabak asi hena kansin hanbaga mari lenanani GPRN na thokiba atopa order amana
Zoujangtekta region area da khudakdagi presidential rule thamle khongthang asi jaga aduda normal regional administration mapungfana chalaiba ngamdabaga mari lenanani Hebron gi thoklakiba cherol amana haribana anauba arrangement asigi matung inna region asigi administrative responsibility asi mapungfana chalaina ba provincial authority gi team ama constitute tawrei Loinana administration asida collective leadership ki member oidiba Major General retired Ramkathing Varavu convener oina appoint tawrei mamangi matamda Zoujangtekta region asi kila ministry amana daita punnamak adu chalairambani adubu hariba power asi nauna linkhatkiba authority asida transfer tawrei mafam aduda mapungphaba santi laktriba phaba hariba authority asina mathau tawgani hari Civil Society Organization Taramari gi luchingba amadi Joint Tribe Council gi mihutsinga siengba unakrai. Ngarang Manipur gi tongan Civil Society Taramari gi apunba mihutsinga Mantripukida leba Chief Minister gi Secretariat unaduna tongan hiram kaya gi matangda wari sanakrai hari. Unaba aduda lup Taramari gi maikidagi NRC update taunaba amasung Demographic Change ki High Level Committee da nominee ama yahanaba wafam taksinki. Loinana tongan demand kaya yauba memorandum amasu Chief Minister da pisinki hari. Unaba aduda Chief Minister na lup Taramari gi mafam da fongdoki hari badi. Manipur miyam ki hak amasung aningba apamba fanghananaba sarkar na kan honari. Lup Taramari na thamlaki wafam singa si thabak oina pangthoknaba lingang na khanagani haiba wafam su fongdoki hari. Amaromda Joint Tribe Council ki convener Mera Zau MLA Dinganglung Gangmai Hanagi MP Mani Charana Mai Amasung Hanagi MLA W Nyungmai Yauna Mihut Kambu Amanangarang Chief Minister ga unaduna pointaruk yawba memorandum ama pisinki hari unaba aduda CM gi maikidigi Manipur da santi thazaba amasung punna chawkhat minanabagi damak government na atepa phireb amaga loinana makhata na hona kigani habigi thazaba biki hari Arubada maruba pau amuka na pizari Amuko amasung UCM na sinduna masing yamlaba miyamna saruk yaduna athauba singi yatapham oiriba kekrupata The Great June Uprising Unity Day gi thoram pangthokre Kuki ahum Churchanpur Hospital da layangba yaroi haiduna zomi shingna irang horaktuna Churchanpur Hospital gi saruk khramai thabaga lunena amanga ta thokankre Naga area dagi Myanmar da petroleum products sing yauna makhal kudingmaki potlam sing pusinbada khudakdagi athing mathamle haina CPRN phangurukli Matang asida loyalam E-PAO na namitangi pau bibel lezare tabili ba kudimako amuka hina kurumjani